ngasi numida wairam phongkhiba tongan Manipuri sephongsing amasum thokhiba thawdo wathoksingdagi maruoibi I pausing khongasaraga Manipur top channel gi maikeidigi miyamda thamjagi ahanbada singi miyam drug ki mayokta khongpham sena lepkhre tampak ki drug lalonba sing surrender tawbiyu Chief Minister Manipur gi singda khundariba kanglupunama haujikti Manipur kananaba ngasi gi mirol amadi tungi mirol kananaba singda popi thadanaba amasum drug maru phone muthanaba warep lokre Tampakta lairiba miyam su lekai de drug ki mayokta ihau haubiduna drug kumaru phone muthanaba phirep lobiro haina ngasi Chief Minister en beren appeal tawkhibaga loinana tampakta lairiba drug lalonba sing lanjare haina khudaktagi surrender tawbiyu laingana action amata lawjaroi haikre wapa masing ngasi Chief Minister Secretariat holda pangthokiba war on drug 2.0 sawatuna maram khulgi khunja singna lawkiba warep lawthokiba thauram amada Chief Minister na maki warol pibada haikibani Maram unions, Maram women's unions, amadi Maram gi mahiroi lupsing yauna, Maram gi apunba community gi oina pangtukiba, assembly na popi thadana ba amadi Maram kul drug saba yon ba mata tahondana ba laukiba ware badunga si Chief Minister en beren da khusinaki. Maram gi lusing ba kaya yauna pangtukiba thawra madu Chief Minister en beren makhatana hai. Maram haiba kulasi Manipur gi puwari thadu na ba yadan lergla ba kulamani. Maram khulgi miyam na draki khayata gi Manipur miyam kanana balawrak be ware basina Manipur miyam bu thamoi sengna nungsi haibu takle BJP ge ni super lenga sina war on drug 2.0 khongjang tha ani fare lenga ki khongjang asi singi lairiba khul ayambi gi miyam na mapung fan hausik ti sogoliba sigumna tambaki mafam punamakta lairiba laikai miyam khudimang nasu drug ki mayokti ihau sanction view tampak drug la loliba miyoi sing khudaktagi makhoina tawrubadu lanjare haina surrender tawbiyu lengan action amata lawjaro haki ngasigi thoram madura saruk yakhiba maram gi lusingu singi mafamda Chief Minister na maram khulasi singdolda leibana maram oiduna isingi awaba sauna mayunare isingi awaba si koknana ba yamna sangna pipe tingduna khulsida ising phongana ba PhD gi engineer ga khulgi miyam ga ngasimak tathok tasin tawba hauragani aduga hana maram gi miyamda PSAC Maramasi Community Health Center gi thakta on khalagani haibadu thabok oina pangtholagani laifam thokpa doctor launaba MPSC na process kana tawri masi hek loibiga CIC gi thakta on khalagani haina su phongdokhibaga loina school asigi yamna maru oiba lambi ani su semba horagani masigi phan laire hairi haina paus nu phongdorakli makhasa tharak poina to pa pawmana khongjom sapam da IED pokhai bidan local amasire mari sokle bom pokhai bigi mayuk miyamna wakat mifam satakre ngase hing nungge matung pung amaga minit taraga mari rom taba matamda Thawal district ki khongjom police station gi manungsanna khongjom sapam maya lekai de leba community hall amagi manungda shakti leiraba IED ama pokhai beda community hall aduda thabak subagi khola manungda leba nan local ama lekhidre marina aso apan nangre hari amoramda bom pokai handuna misimina made aso apan thon kiba sibu yamna kan yaning da phungdoktuna ngasi sapam maya lekai de leiba market set khongnang samphabida lamdam adugi maira paibi imai bel singamadi club organization sing yauna wakat mifam pangthokre hairi press na phangmo pawgi matu inadi thawdo adu leikidraba nan local sinmi edu West Bengal gi kharai tabatagi Pankaj Mahato sai kunga mathoi kawi soklaba sinmi nan local mari eduna West Bengal gi Pargana district ki South Kungamari dagi Aporba Mandal sai Kungamanga Apokpa Samapoda Mandal Aruf Mandal sai Kuntra Apokpa Balram Mandal Sobik Patra sai Taraganipan Apokpa Bablu Patra Madi Rajesh Ramanik sai Taragamapan Apokpa Krisano Ramanik kawi hari seminar local singadu water tank sabagi company ama oiriba Koya and GCKC gi sinmi ngaktani makhoi khongjom sapam maya lekai de leba community hall adu the water tank ki sabagi thabak sunaba khola saraga tumpham sapam oiduna lebani bom pokhai hi badu soklaba miyoi singadu ngarang nungalam daire Thawal district hospital khotuna lekanaki maduda Pankaj Mahato hairiba sinmi si lekana bangamdana lekidabani hairi bom pokhai bigi paw hek tabaga khongjom police ki team ama mafam adu khudakta changsinduna lokhatpam thokpa thabak sing lokhatki loinana forensic ki team amasu bom pokhai phamna sangsinduna yamna kupna yingsinbagi thabak sataki ngasi ayu angan badasu Thawal district police ki ASP Jogesh Chandra Hawija masama thawdok thokphamda laktunu yingsinki
असोकपा सिन्मिसिंग अदु थौबाल डिस्ट्रिक्ट हॉस्पिटल दगी जिनिम्स हॉस्पिटल दा रिफर तौरक्तुना हौजिक लेयंबगी थबक चथरी असोकपा सिंग अदु खुदोंग थिनिंगाय ओइद्रे हाइरि थौदोरदुगी मतंगदा खोंगजोम पुलिस स्टेशन केस अमा लखोतुना थिजिन हुमजिनबगी थबक चथबा हौक्रे हाइरि हैना पाउसना फोंदुरक्ली अतोपा पाव अमदना एजुकेशन मिनिस्टरना मिड डे मील वर्कर्स सिंगी पिथोक्तुना लैरिबा था तरागी ओनरियम पीरगनी हाइबगी थाजबा पिरक्ले ऑल मणिपुर मिड डे मील्स वर्कर्स यूनियंस की महूत सिंदुना यूनियन की सेक्रेटरी आरामबम थोइसनो ट्रेजरर कांगजम इबेमसा देवी थनाउजम सोबिता देवी की टीम अमनंगसी मणिपुर लेंगा की एजुकेशन मिनिस्टर थनाउजम बसंत उनदुना मेमोरेंडम पिसिनख्रे मेमोरेंडम अदुदा यावरिबा मरुएबा वाफम सिंगदी मिड डे मील वर्कर्स सिंगी फंगफम थोकपा ओनरियम्स था तरागा मंगागी पिथोकपिदबा था अमदा लुपा लिसिंग अमखक ओनरियम पीरिबा सिकी मथक्ता लुपा लिसिंग तरुक पिबिनाबा वाफम सिंग असिनी यूनियंस की मैकेरी की पिशन की मेमोरेंडम की वरोल एजुकेशन मिनिस्टर टीएस बसंतना ममुताना पारबा मतुंगदा निमित खरनी की मतुंगदा पिथोक्तना लैरिबा था तरागी ओनरियम अहानबोइना पिथोकलगनी लोइनना हौजिक था अमदा लुपा लिसिंग अमखक पीरिबसी यामदे मसीदगी हेनगनबा खनरगनी हाइना मिनिस्टरना फोंदोकी एजुकेशन मिनिस्टरना मखाताना फोंदोकी हाइरिबदी हंदक पांगथोकिबा असेंबली इलेक्शन की मतुंगदा बोर्ड का मरी लेनबा मओंगदा मिड डे मील्स वर्कर खराबु थाबक्तगी लौथोकनी हाइना मियोय खरना होटनरी हाइबताई मधु महाना सुया यारो हैनसु फोंदोकी अमरमदा एजुकेशन मिनिस्टर टीएस बसंतना यूनियन असिना लेबाक की मरुओइबा मिड डे मील वर्कर्स की खनबिदुना अचौबा थबो अमसुम खोंगथांग क्या लखत पिरकनी हाइबगी थाजबा थमली हाइनसु ऑल मणिपुर मिड डे मील्स वर्कर्स यूनियंस हेडक्वार्टर पाउना बजरनसु फोंदुरक्ली मखासा थरकपोइना तो पावमना इंटरिम कमिटी थांजिंग सेबा मंडलदा किहनबगी थबक चथरे ngasi me kunthra di ibudau thangjing moirang haraubagi lamjel mukna gi thoram pangthokadori thoram asibu ngapi na interim committee thangjing seba mandals moirang amadi ibudau thangjing phamnaiba sairap loisangi maikedi BJP Manipur Pradesh ki President Sardar Devida haijarubada harauna yabiraki adubu kanagumba rajniti gi lusingba amagi miyoi khutpu amana makoina mukna lamjel gi thoram asi loina silagani मखोइना यादबा मी अमता यावहलोय हाइरकपगा लोइना वर्कर क्या थाजिलक्तुना थांजिंग सेवा मंडल की इंटरिम कमिटी की एग्जीक्यूटिव सिंगबु किहनबगा लोइना नमदुना मखोइना सेम्ब लिस्ट सही तहनखी हाइना इंटरिम कमिटी TSM की कन्वीनर विनोद कुमार मदि को कन्वीनर टी इबोसोबा सिंगा अनिना खुयेक पिदुना प्रेस थादोरकपा सिरोल अमना हाइरि सिरोल असिना हाइ राजनीति की लुसिंगबा मगी मियोय खुटपु ओदुना मुना कंजै पांगथोकनबा कमिटी ने सेम लिस्ट नमदुना सही तौहनबगा लोइना इंटरिम कमिटी की मियोय कयासु यूमदगी मपान थोकप ngamdana लेरे असिगुंबा इरांग थोकपगी पाउस तारकपदगी BJP की प्रेसिडेंट सरदार देवीदी मुकनाबा थोकवनिंगदे मुकना लमजेलसी याजररोय मयामना फनाबा दुम सिनबिरो हाइदुरगले हाइदि सिरोलसिना हाइ इंटरिम कमिटी थांजिंग सेबा मंडलना कनागुमबु खंडोन तौबा लेते अदुबु लाई हराउबगी थौरमसिदि लेबाक पुंबगिने अमसुम थांजिंग सेवा मंडल की मथौनि मसिद राजनीति की लुसिंगबा मना मसि यानी अमदि महाक्ति यावरोय हाइना खुद थिंजिनबा हाइबसि यामना लेबक थिबनि तफम थोक्तबनि इबुदौ थांजिंग असि मियाम पुंबगिने अदुना कनागुमना ngамमि हाइतुन इबुदौ थांजिंग हराउबबु खुदुम चनगनि हाइरबदि महाक इबुदौगी सैबि सैथेंग सोयदना फंगनि हाइरि हैना पाउसना मखाताना फोंदुरक्ली अतोपा पावमदना लेंजेन थोइबी मैबमना ऑनलाइन फोटोग्राफी कंपटीशन अहानबा मना फंगले बेटी बचाओ बेटी पढ़ाओ की मखादा नेशनल गर्ल्स चाइल्ड्स डे 2022 गा मरी लेनना पांगथोकिबा ऑनलाइन फोटोग्राफी कंपटीशन दा लेंजेन थोइबी मैबमना अहानबा मना फंगले कोआ कैथेल अखाम लेखाइदिगी लेंजेन थोइबी मैबम मणिपुर की ममिंग लेरबा फिल्म मेकर अमर मैबम की मसानपिनी मा हौजी शिशु निष्ठा नेकेतन क्लास 12 आर्ट सब्जेक्ट तमली अहानब मना फंगलब फोटो की मतंगदा लेंजेन थोइबिना बेटी बचाओ बेटी पढ़ाओ की कैंपेन निष्ठा निकेतन क्लास 12 आर्ट सब्जेक्ट तमली अहानब मना फंगलब फोटो की मतंगदा लेंजेन थोइबिना बेटी बचाओ बेटी पढ़ाओ की कैंपेन मिपुम खुदिमंगना पुनिंग थौगटफम थोइ फोटोग्राफ असिदा ममा मना मयुमदा हौजबा इंसांग नपी खरखक लंबीगी सिदाइदे योलगा मसानुपी लैरिक तमहननबो होटनरिबसिना बेटी बचाओ बेटी पढ़ाओगी वोनथोक मपुंग फवाले हाइन फुंदोकी हौकिबा मे कुनगतरेता मणिपुर लेंगा के सोशल वेलफेयर डिपार्टमेंट ना खुमा लंपाक्ता लेबा मणिपुर स्टेट
Balbawonda National Girls Child's Day ga mari lainana pangthokpa tungwan-tungwanba competition singi makok mathang taraba mahiroi singda manamathum lanthokpagi thoram amada lemjaningai oidiba mana asi lengjen thoibi maibamda lanthokibani haina pausna phongdorakli atopa pawamadana lukhrabi masa singda tengbang pigadori sei kuntragi makhada leibi lukhrabi singi piklibi angang singda lairik tambada sangadaba masak sing uniform khungup school bag atai lairik tambada sangadaba masak sing yenthokani masigidamak lupa sama piba form ama singmairong khongnang karak assembly road tagi loraga July kun phawgi manungda pishin birakadabani haina custom and traditionals observation committee gi publicity secretary Dorendra Maitei gi sirolamana haidi atop pawamadana ozagi maikhum uptuna karbar toribu ojasangi mathakta action lokhatpiu fesok federal students organization kanglaipak fesok ki president thaudam Romesh na haikre fesok na February 19 wasak pa hokraba matung thamari rom surakpa si phawbada aphaba awon education sector ama aphaba awon education gi mayona ma purakna bohona badanga si phawbada lepalaitana sangsilakli wafam masing asi nungthil kakwa naurem laikai girls primary school da leiba fesok ki office ta pawmi sing unabada makna phongdokhibani mana makha taraduna hiram masiga mari lainana schools college singda survey timama satpa haujare ngasi survey satpa hauba sida lamlong higher secondary school da oza oiriba khetrimayum raju kouba ma english ngani ga taraga mapanne gi hauraga ngasi fawada ningthi nungai ni school karamdre lairik tapi tambibigi maram udre education bu afaba maikaida purakna ba honariba sida singsep thabu oina thokle hairiba oza si oza gi maikum uppa oza mandaba laibaki khunai gi yeknabani ma asi suspend tawba khakta natana terminate tawraga atopa MA loiraba lairik taksa ningba satra singi maraktigi ama hapiyo haina phongdorakli loinana tungan school college singda muhut thamlaga oza gi maikum uptuna karba tawriba singi mathakta mari leinaba singi action lokhatpiu haina su pausna phongdorakli atopa pawmana covid na mama mapa leikidraba angang singda kanaba piba PM gi children's scheme thabak hokre Prime Minister Narendra Modi na PM Cares for Children's scheme gi makhada kanaba phangadaba sing asi video conference ki kuthangda release tawkre Union Minister Srimati Irani yauna minister sing aduga se minister sing thauram siga sanakhi Manipur gi se minister N Berensu minister TS Bisorjit L Sushindra Mitei MLA Singh L Rameshwar Mitei Sheikh Nurul Hassan TS Arun Kumar Secretary to CMN Geoffrey Chairman Manipur Commissioner for Protection of Child's Rights PS Mani Babu DC Imphal East KS Daina Director NWNG Utamaduga Atai Official Singh Chief Minister gi Secretary Imphal da laibu office ta gi video conference atu yauki sei taragani pan makha gi beneficiary singna tongan ba kamadagi webcast adu yengki tungda Chief Minister na Imphal East District ki benefit oina khalaba angang singda sinaki scheme asigi makhada punna angang kunna kana pa phangki beneficiary singda masagi sei taragani pan sudriba phawgi lupa lakh tarana maturity oiba financial support passbook PMJY health card government school da mingsan bada tengbangba class 1 dagi 12 phawgi sahida lupa lising kun scholarship piba technical education common scholarship for skills lupa lising yankai higher education swanat scholarship piba sai sigi April amadagi child protection service ki lupa lising mari thagi piba thad lupa lising amgasonga anga amada piba laptop piba covid ki ex gracia lupa lising yankai naknaba miyoida piba covid na mama mapa laikidraba masasing sai kungu humdoi sudriba pawa scheme asi konsili haina su paus phongdorakli atopa pawa namu general body mifam pangthokre All Manipur United Clubs Organization amukoga satminariba All Thawbal District United Clubs Organization adukogi thawpuri bisingi matam loiduna anauba thawpunaba khanabgidamak sahi yoeba general body mifam ama khongjom na pangthoki mifam asida Thawbal District ta leiriba club organization association singi mihut singna saruk yabiki loinana All Manipur United Clubs Organization amukogi Secretary General Dr. Norendra Thoksom amadi Secretary Organization Koijam Santos Maitene Sarugyaki General Budi Mipamasina All Thawbal District United Clubs Organization adukogi 2022-2025 phawbagi thawpunaba miyoi kungum doina saba executive body ama semle executive committee asida Rajan Laisangthem President M
Babu Tombi, Vice President Kundongbab Nandakumar, Vice President Maibam Rajan, Vice President Sapam Sanathwe, Secretary General Thoksom Kiran Mitei, Treasurer Thaudam Okendro, Secretary Organization Longjam Dizen, Secretary Publicity Moirangthep Zibon, Secretary Sports and Culture Winakale. All Thobal District United Organization ki Anoba Thopuna Bakalabi Executive Committee Sina Matamatam Gueva Tabak Thoram Sing the Amoko Lunana, Puna Saminaduna Miam Gidamak Tabak Tomina Ba Hainesu, Lepnaki Hari, Atopapa Madana, Seminist N. Beren Singagi, Miyang Amati Yatangi Makar Ketrigao AC, MLA Nurul Hassana, Yaral Patki, Pim Yang Sincre, Lofham Sing Kanmaga Lunana, Wetland Sing. Preserve Townab Minister N. Berena, Paikalagliba, Kongtangi Sargom, or in Minister N. Beren Singagi, Lamzing, Lamtaki Makada Ketrigao, AC, MLA Nurul Hassana, Lusing Duna Impal is DC, Kumantem Daina, Yawa official Timamana, Yaral Parki Pibam Yang Sincre, Ningsing Baya MLA Nurul Hassan Gimi and Makada Ketrigao, Farmers Meet 2022 Pangtuladuna, Lomi Singdagi, Opinions. Takrabagi tungda se Minister N. Berena Lopum Kanba Wetland Preserve Tawa Wakalon Sibu Mai Pakna Paikatnabigi Kongtangi Saru and se Minister Gi Lamzing Makada MLA Nurul Hassana Lusing Duna Impal East DC Kumantem Daina Yawa official Timna Yaral Part Kilofam Singing Sincre Panbaya Awang Yaral Part Powduna Sieliba Kong Sigi Pibam Sadan Leramba Marakta Water Bodies on Tokuna Kong Sigi Saktamda Kahen Akaiba Piba Kong Sigi Marakta Punjin Bakayamarum Tenaki Kong Sigi Nagyet Lady Velopum Sing Ising the Tumzinduna Laupanma Yadabusu Tenaki Leram Liba Kong Sigi Pibam Uruba the MLAG Makidigi Nunang Fundoki MLAG Makidigi Atubada Se Minister N. Birengi Yatangamadi Mating Makada Kong Sibu Teng Toktuna Maram Saba Kong Amasemgatuna Laupan Bayadan Lady Basi Koknava Tabak Packet Lagani Swaki Ketrigao Kendra double multiple scropping Tobayana Minister N. Berengi Yatangamadi Lamzing Makada Itai Lokong Sing Atuba Semba Sagatuna Prazada Kana Papiragani Hine Emelegi Makidigi Fondoki Hedi Tentang Nangasi State Siguribu COVID-19 update Mamna Tamzaram Gang a Siguriba positivity rate 0.0% happening as a Muyamata State as in the COVID-19 positive Okiba like Loina Loina Muyama to COVID-19 positive original like the claim lactate. Adu upon boy nangasi COVID test of Bamuy Masini Supnagi Mar Fugatar any Hinasu status update on COVID-19 su reportory. Loishilapu in a top of Paumana Barish Sharma Manipur mapari athoiba Mingthol pikhre. Leba Kunagi Siro Tanpamda Maramdam Bunung Shijaba Naha Sinki Maraktagi Mangzil Tana Song Turakiba Misa Ama Oriba Monohar Mayum Barish Sharma President BJYM Manipur Butha Sigi Kungamapanda Lik O Kelau Petroina Lupasigi Sangle Taram Okpagaloina Manipur Mapari Athoiba Habit Mingthol Pidun Ikaikumna Krehaina Lupasigi Asina Tadorakpa Sirol Amana Fundurakli Amarumda Lomi Singles Setna Luna Lona Riba Laishim Gaidagi Sagon Raglaba Makai Ngakpa Lai Ibudo Tangzingbu Miamgi Collective Memory Dagi Mami Saman Kinaba Tangting Haina Ming on Topa Laipamlan Reserve Forest Yauna Singasigi Mapu Kungi Sip Amana Oishilakpa Ating Bayet Pakya Tamlakpa Amasum Sapmana Patong Maitai Yahorak Pamni Singtana Riba Kauru Singdasu Nauno Kundarak Pakangup Amana Mapu Sarakpagi Tawong Singasi LCP na akan mamong yaning the Bapungdokli Amadi Miyam Galoina Sapsaba Tena Minagane Singnaragriba Kaya Sigi Wakai Purona Bagida Mitaibu Constitutional Safeguard Piba Puariga Sago Naraglaba Layoiraba Singbu Protective Area on the Latopa NRC Tauba Population Commission Link Nabusulenga Kimiyeng Sing Sinjari Haina Sirolasina Sup Makatana Fondorakli Lushilakpo na to patendakpa pao na hayeng PM Modi na Department Mapan gi scheme taraga taruki beneficiary singa video gi kutang na wari sanagani RK Ranjan hayeng PM Narendra Modi na Himachal Pradesh ki Shimla dagi video gi kutang da India lenga na kumza English singa ni taraga mari dagi ngasi power packet pamiam gi scheme sing Department Mapal mari tungan scheme taraga taruki beneficiary singa wari sanagani haina Externals amadi Education Minister of State RK Ranjana Fongdokra Hari aduga haujiku ina di miyam pau simatang se lusinjarage amasum pathosaki brusoi ki plan ki bakaya yaur sumyam nga pigani
matam matam ge ba maroi bi ipau sing su myam da lep leitana update pijara ken su channel sigi maikei digi myam gi phomna thamjari du myam skuna di matang solution jarage and thank you.